Manipur top channel ki mekedi ki maruiba paukra ahan bada bot thadabi yaraba more ki mitei sing electoral roll da happy you kokme say taraga manga mapung pharaba bot thadabi yaraba more ki mitei sing electoral roll da happy you haina committee on protection of mighty victims kokme na mari lainaba sing ki pungning sing silaki more ki mitei sing electoral roll da yohan baga mari lainana paumi sing unaba amada kokme ki chairman laisang them inausan hai Kumza English ni ka kungo humdoi gi me hum digi horakhi bi rang shin mara moiduna more digi lanje narak tuna Manipur gi tampak ki mafam kya da hang liba relief camp sing da sangjafam lauriba IDP amasum mapan da laikhraba more gi mitei sing gi manung da sei taraga nipan mapung pharaba bot thadaba yaraba sing electoral maming hapsin biu more da mayum palaktuna yamnak sagi olavan pi sing amadi more da mayum me kai sadun sei kunthra hena leraklaba mitei kya more gi aadhar card pairabasu voter list da ming yaugdan lairi maramaduna electoral roll da ming sandriba sing athuba da mari leinaba department sing na mi yeng sangduna electoral roll da ming hapsin bina ba puning sing silakli agi ming lesang teminauja committee on protection of mighty victims more gi chairman oina pujabani more prajana hojik thengnariba khudung chadaba tongan basingi manungda sahi shuraba chaitra napan helaba adumba praja section sing amadi chaitra manga kun hena more da leraglaba adumba more gi praja singna matam gi pangthokpa election singda electoral roll da maming yaudi haidina bot thadaba phangandaba sigi punamak sing asi mari leinaba vibhag singna haidaba bot thadaba yaraba asuma miyoi sing asi electoral roll da maming chalan bire hairaga matam gi pangthokpa election singda afaba candidate aba khanbada akoi kuno pusu sarugi anbiu haidana mari leinaba vibhag singda athuba matamda haidaba miyoi sing asi electoral roll da maming hapsan bire hairaga matam gi pangthokpa election singda sarugi anbiu haidana committee on protection of victims moregi makaidigi nolugna niksinjari thank you Amaromdana Mairoi sang sing da tamliba lairik sing haibisida khanani nakri kanglai khunai ron ga sunaba syllabus amasum school curriculum semduna athubur tamhananaba huare blokri Mailoi sang sing da tamliba lairik sing haibisida nomi goeba khananai nabagi thoram ama Manipuri Students Federation MSF na sinduna kwa kaithel da leiba Imphal College Hall da pangtokri MSF na sinduna pangtokiba khananai nabadu da education is ki director NG Gojendra Maitei Council of Higher Secondary Education Manipur ki Secretary Ashik Kumar, Board of Secondary Education Manipur ki Chairman Akhamjoi Kumar, State Council of Education Research and Training ki Director Ahibam Roman, All Manipur Recognized Private School Welfare Association ki President Laisram Joy Kuman, Association of Manipur Teachers Education Institute ki President Ranjan Yangkokpam, Manipur State Film and Television Institute ki former Director Berendra Salam, Ibotombi Institute of Education ki Principal Dr. R.K. Bizen amasum MSF ki President Hizam Roshan Mithung Lensing oina saruk yaki bagaloina oja sing amasum mahiroi kya saruk yaki ngasi gi khana nainaba thoram madu warep mari lokhi warep sing aduri aikho gi kanglai khunai lon ga sunaba syllabus manual sem amasum school curriculum da athubda academic section amadigi magi class level yengduna satnaba honba school bag lumhan bana mairoi sing the physical amas mental health swalivsi hantanaba kanglon puthokpa loina sathanba CBSE gi Manipur da lariba mahiloi sang sing su hariba kanglon sing asi sathanba amadi Manipuri lol hena masak mangal thokna ba lol sida class 5 yaragana 8 phawba mama lol da larik takpi tambibigi AEP na piriba khudong chaba si mairoi singda sabsa na ngakpa masu masida MSF na miyeng sanglakpada marilena baloi singna logi satnaba action loba masum thauna happy bani thaura maduga marilena resource person kyana wangangki one day discourse aduga marilena MSF ki president Hizam Roshan hai inkhalakliba mairoi singbu quality laina lairik laisu tamanuna khunai gi ahungmada saruk yaba ngamna ba thaura masi pangthokani board ki makhada affiliate tawrib school singda board ki lairik tamgadabani haibigi akanba instruction lai adubu mahiloi sankhana board ki lairik tamlagasu tuan mapan gi farm singda ki lairik sing puslaglaga mahiloi singda tambibegi mami tarakli Manipur board ki
Tamliba syllabus asigi wangbadi school khrada atopa lyric sing tamma yauribasi mari lenaba lengaki miyoisingna matik sabe extra lakhot kadamani Manipurda lairiba CBSE school singdasu CBSE lyric singda Manipur goeba mari lenaba content sing hapam thui asiguma kaya asigi matang nga asigi mifam asida khanaduna apun bigoe borep amasu lawnaba honagani haina makna makha taki haidi thauramadu saruk yaruduna MSF ki general secretary Sundar Kuman hai mairoi singna punsi Sengjel khakpiba lumlaba lairiki khaw manam poduna minai nei thangi ngamlaba sing kanari hingnabagi lanthingda lenga ki thabak sudrabasu aphangba kusuman tolok am hekta phanghaunaba angam lakna phoinabadagi asaram corruption sayom sakri ayo angan badigi mamai mami taboi tadabe hamboinana tumsit phadana private tuition school ben amuk nungthilgi tuition sanaduna numidang pung nipal mapan mayumda hanjinba mama pa puram kaukri thawoinaraktri maromdana single use plastic sijanaba mapung phana thingnabaga mari lenana consultative workshop pangthokri Manipuradi plastic asi reuse tawba recycle tawpham leitabana supply hantanba isai sanasu reusable bag oina sijanaduna plastic sijanaba hantanba mathokta hena forest environment and climate change ki principal secretary Arun Kumar Sinha na phongdorakli single use plastic sijanabana akoibigi phibam amadi haksel da piba akaibasing punna khangminaduna single use plastic sijanaba mapung phana thingnabagi panamda consultative workshop pangthokri Mahut Department Directorate of Environment and Climate Change amasung Manipur Population Control Board sinduna Hotel Imphal gi sangai hol pangthokiba thawramaduda Mahut ki Principal Secretary RK Dinesh Forest Environment and Climate Change Department ki Principal Secretary Arun Kumar Sinha Director Braja Kumar Taurang Bamamadi Social Welfare Department ki Director Ngangom Utam Singba Sarugaki Arun Kumar Sinha na makataradun hai mari lenabu official laingakta khak intokpagi haina bi thamdana isa su wakhal taminaba masangi Manipuradi reuse tawba recycle tawpham leitabana plastic sijanabagi sang hanthanba mathokta hairi handa ikui dringai Manipura thokiba isaududa mafam kyadigi plastic ki polam sing isial sen tharaktuna loktak pata senthaki ba silebthibani Manipur Plastic Policy 2020 gi matungina plastic ki polam sing yoliba Stockist distributors singna kanglon ngakna satlamdaba thengnarabade lupa lising ani dagi lising tara phabo fine thiba madi commercial license kaktakani street vendors sing goina sut lupa sani dagi lupa lising phawa fine thiba madi threat documents sing system mana singba kanglon kaya yauri hakibagolona Manipur Plastic Policy 2022 mapung phana implement tawnaba forest environment amadi climate change ki mechanic officials singi pukningsu singki thauramadu mari leinana mohut ki principal secretary RK Dinesh na phungdorakpada industrial compositing ki pambai leitraba Manipur single use plastic na kangphal gi saruk baifam salaktri plastic ki polam thingjunur atopa pambai sejanaba natana atopa pambai leiti ki plastic ki polam sing sejanaba nungai adubo masina akoibigi phibam amadi miyoibigi hakselda angakpa phangna akaiba piri Manipur gi oina lamdeng solid waste management housing plastic ki polam singna masing pathokna paiduna leidi ki mana makha taraduna recycle waste to energy industrial compositing ki khudong sabal leitraba madi logi matungina mai thadoktuna manghanbasu yadaba plastic ki polam singasi matam sana thingjindraba madi atop upai thiaudrabadi imphal gi lambi sorok plastic na wai serak ki phibam lakane ki nongju tha matam lo khusem gi isak thokpa hanthan ba mari leinaba department imphal gi mapum kya da leiriba iram nala sengdona bohonari adubo mafam ayamba plastic sijna bi gi sang hanthan ba import tawriba sing yoliba kangbu mo sijnari bi singda awareness bi gi mathau tare ki loinana logi matungina penalty punishment pibigi mathau tari haba wapam thamki makha sa tharak poina to pawmana zowo men digi thadorak pa order lamada hokiba April gi tang mari English ni ka kungamana thadorak pa condemnation zero lamada zowo men akan mamona condemn torakri thadorei be zero sil sunapali akoi gi community da hanjin amasum brutal violence thabasi akan mamona condemn tawri hariba thawdo osna akoi gi thamoi busu kai helle hariba si handak nupi masama minor oiriba nupi masama hanjina izat manghan khibigi wafam phongdokladuna condemnation asi thadorakpani handak mamangi the victim oikhiba adugi su justice phangdana lairi amasum atopa nupi masada amuhana brutalize tawri aikhoina hauji apology natragana empty promises pam de have wafam yauna phongdorakli hariba thodok si nariba kan mamongda
Thidokutuna serak piba amasum justice pami haba demand ga loinana the women's movement gi maikaidigi phongdorakli atopa paomana nakalani na yanaba purakpa matamna nongma sonthadana PR lakthokani Amit Shah Manipur President rule thambagi matangna ngarang ayu anganbada Lok Sabha khanaduna ayaba pikraba matungda ngaseyu angan mapung ahunga mini nifuram tabada Raj Sabha amuhana puthoktura khanaraba matungna ayaba pikri Manipur President rule makhatana thamba pamdi nakalani gi marakta yanaba purakpa Nong mapau sontadana President rule lakthokani hauzu Kuki amasum mitegi CSO singi marakta athupa matal New Delhi da wari sananaba thawrang tokri haina Union Home Minister Amit Shah Raj Sabha phongdokri Atopa Paukrana. Kuki Zau Lup Mangagi upon the Federal Council MSA and a Silabli Wari Sanabasi Kuki Zau Sing Sharugyadana ba Kangana Creek. MSA and a Wari Sanabasiki the Kuki and PMS Hmar inpui khaktada atamnana phone Tortuna Kangalak Bashina Kuki Zau Simuk Haibung Haibung Tahanabasin Mani. Kuki Zau Sin the Taliba political demand Pangdriba Fob Kuki Zau Singueva CSO Amadikanagum Amatana Wari Sanaba Yaudanaba Council na Kangalak Creadi. Atopa paomna nupiyama masa mariga loinana guhara songthaduna sijakri Gujarat ki Zamangarh district leiba khungung amada sai kunthraga nithu shurabi nupiyama ma ki pigliba masa mariga loinana guwa amada songthaduna sijakri haina police na phongdokri nupi adugi amasum angang sing adugi haksang singrang numidang guha adu tawduna lerambadagi thawdo osi khanlakhibani haina makoina phongdokri police official amana phongdokpigi matungina thawdo adu Zamangarh district ki Drol Police Station ki manungsana laiba Sumra khungang thokibani laikhidra benupi edugi maming Banuben Toria Saikun Thrang to Kawamadi Maki Masa Singaduna Ritik Saikun Ohum Anandi Sahi Mari Azu Sahi Nipanamasum Ayus Tara Kawihana Manafong Tokli Official Sindunaki Toria Maki Masa Singaduga Luinana Goadru Songkadunu Shizaki Benihanisu Paumana Makatari Edu Tendarasum Mam Hamzaramgi House Queen of the Mam Paus Matasa Lucinzaragamas Mampuna no Bob Did Gaminasi